तान चारे खल लैराई मपालदा लेप्तुना लैरीने पले मानबी नचा अखोइदी मिनौने मफम सिदगी नते थापलबा सेंबी कबो लेबाकदगी अंगावो नोंगलैना साहुम ओइदुना हिगी हिरमबु लमजिंग ओइ मफम सिदा यौरखिबनी यारबदि इमाना नचाविबी अखोइबु हिगी हिरम ताकपीदुना सेंबी कबो पदांखो यौनब थिनबिरमु नुपीदुना लापख्रेदा इमा लंबी खंगी फरे इमान लमजिंगदुना नखोइबु पदांखों यौनब थिल्लगे लैरी अमदि पिंगपिंग नुपीसी यवा खुनफम ताबदो थमोइद फाउरंबा अकीबा लांगतकनबा चिंगनबा पुमनमा कोखरे नुपीदुगी वाइसिंगदुना लैरीना इमा अदुदी मिटकुप अमा थिनथदना कोरौ मान ममद्रिङै थिनबिरमु नुपीदुना फरे हौजिकमक थिनबिरगे नखोय अनिसु हिदुदा काखलो थिनबिरमलगे लैरी अमदि पिंगपिंग लैराई मपालदा लैरमबदगी मखोइने तोंगलुलिबा हिदु तमना काखले खुत्ता नौपाय हिदो होनबा हौरकले लैरीना पलेम इमा कैनोमता हंजगे चिंगोयुदो अखोइने यौरकलिबा मफम असे करी कौगे नुपीदुना फवोइबिना इरालम इथाई कौइदो तुरेलसिना इथाई तुरे मांगदु उरिबा चिंगसिना इथाई पुनम चिंग लैरीना फजख्रे मफम से वारी साना साना नागे ही होनमिने अदुबु नुपीदुना लमजिंगदुना पुरिबनिना हिदुना खरा खजिकता ओरसु हेंदुना चले हिगी हिरमदुदा चले थेंगना खोइना अदुबु अंगकपने ही अनिदो असुकी मतिक यांगी मिटना कुप्पदा सेंखोंपात यौरकले अंगकपने ngасai लाखिबदुगा हाइरुरदे हौजिकना अमुके हेल थुबा यांगबा इरम खुंगलम कया लांथोखिबसु खंगौद्रे हंदकती मखोइना लांदुना लाकपा हिरमसिंग अदो मुन्ना खंजिलौरे अकोइबगी फिबमदो वखल लौसिंग चंखोनबी ओइरुबना माक यामना कुप्थना इसिंगी लंबीदुदा येंगे असुमना ही होंदुना लाकपा सेंबी कबो लेबाक यौरकले पदांग खोंगा ताइनना चेलिबा इरुम तुरेल मपाल यौरकपदो नुपीदुना इमो मनिमा मफम सिदगी पलेम नमाइदी संगबा यादरे अदुना इमो मनिमा लेहौरो नमाइसु हलवाइरगे नयुम सेंबी कबो यौरबनिना थवाई वारुरनु लैरीना नमो मनिबु लमजिंगबिदुना युम यौनब थिनबिरकबा हाइनिंगाइ लेतना थागचरीमा अदो नचा अखोइबु युम यौनब टेक्ता कायदना मफम सिदा थिनबिरकलिबा पलेमी मागे कोलोइ मिंगलेंदो नचा अखोइगी पुंसिना लैरि मखै काउदनबा अमुक्तदि खंजहौगे मोमो नोकलदुना नुपीदुना पलेम नमा आइगी कोलोइ मिंगलेंदी वाक्सिंग हाकोम्बम चनु वांगम समजिराकबा फवोइबी हाइना कोलोइदो पलेम इमागी कोलोइ मिंगलेन खंजबगी अयाबा पिबीबसे नचाविबी आइना हराउबना ngमखै लेतरे अदुदी चासा नमाइसु खोंदोइरगे लैरीदो नुपीदुना चटके हारकपदा कदी खल्लुरबनो खंगदे वखल नुंगाइरक्त्रे लैरीना पलेम इमा नचाविबी अखोइबु वा खंगदबी इसागी तखनबा ओइजबा थिबिदी तारबने युम सेंबी कबो लेबाकसे यौनिंगबगी मयाइना कोरौसु नारल वाइरक्कदौरे मालेमसेसु ममगे हाइरक्लनी इमा इथंता सांख्रबा इसिंगी लंबीदुदा इदोम युम हनबा नुंगाइगद्रा खुदोंग थिबा नंगलगना कमदौबा नपांग कनासु याउदे इमादी इथंतनी ngasiगी अहिंगसे इमा अयिदा लेलगा अयुक यंदा ngनबा तरा चंगन चारगा लमलेन इथा यौनबा खोंदोइ इहुल तंबीबना फरोइद्रा
ꯐꯑꯣꯏꯕꯤꯅ ꯏꯃꯣꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯏꯃꯥꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯄꯦꯜꯂꯦ ꯑꯗꯨꯕꯨꯅꯦ ꯄꯂꯦꯝ ꯅꯃꯥ ꯑꯩꯗꯤ ꯊꯧ ꯌꯥꯝꯃꯤ ꯁꯦꯝꯕꯤ ꯀꯕꯣꯛꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯣꯏ ꯏꯌꯨꯝ ꯏꯊꯥꯏ ꯂꯝꯗꯝ ꯌꯧꯅꯕ ꯈꯣꯡꯗꯣꯏꯈ꯭ꯔꯒꯦ ꯍꯤꯔꯝ ꯇꯨꯡꯏꯟꯅ ꯏꯄꯥꯡ ꯀꯅꯥ ꯌꯥꯎꯗꯦ ꯋꯥꯔꯨꯅꯨ ꯏꯃꯣꯝ ꯅꯃꯥ ꯑꯩꯗꯤ ꯏꯊꯟꯇ ꯑꯗꯨꯃ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯍꯟꯈ꯭ꯔꯒꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯐꯔꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯡꯗꯣꯏꯅꯕ ꯇꯧꯕꯤꯔꯣ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯏꯄꯜꯒꯤ ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯁꯤꯗ ꯂꯩꯍꯧꯔꯒꯦ ꯆꯠꯂꯣꯀꯣ ꯏꯃꯥ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯏꯃꯣꯝ ꯑꯅꯤꯃꯛ ꯈꯨꯔꯧ ꯄꯥꯎꯔꯧꯅꯗꯅ ꯂꯝꯂꯦꯟ ꯏꯊꯥꯏ ꯌꯧꯅꯕ ꯆꯠꯂꯣ ꯍꯣꯏ ꯍꯣꯏ ꯋꯥꯀꯩ ꯍꯤꯗꯣ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯍꯤꯃꯥꯏ ꯂꯩꯈꯤ ꯁꯦꯝꯕꯤ ꯀꯕꯨ ꯄꯗꯥꯡꯈꯣꯡꯗꯨꯗꯒꯤ ꯏꯔꯨꯝ ꯇꯨꯔꯦꯜ ꯇꯨꯡꯏꯟꯅ ꯈꯔ ꯆꯠꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯀꯩ ꯍꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯁꯨ ꯀꯣꯔꯧꯅ ꯃꯝꯗ꯭ꯔꯤꯉꯩ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯄꯤꯡꯄꯤꯡꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯕꯜ ꯊꯛꯇ ꯄꯣꯊꯥꯈ꯭ꯔꯦ ꯂꯩꯔꯤꯅ ꯃꯥꯅ ꯍꯦꯛꯂꯨꯔꯤꯕ ꯊꯝꯕꯥꯜꯁꯤꯡꯗꯣ ꯆꯔꯩ ꯐꯤ ꯁꯥꯅꯕꯒꯤꯗꯃꯛ ꯏꯌꯣꯡꯁꯪꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯥꯁꯨ ꯋꯥꯗꯕ ꯅꯠꯇꯦ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯀꯇꯦ ꯂꯩꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯃꯤꯡꯇ ꯑꯣꯏꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯂꯝꯂꯦꯟ ꯏꯊꯥꯏ ꯐꯥꯎꯕ ꯌꯧꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯉꯛꯄ ꯐꯠꯇ꯭ꯔꯤ ꯀꯔꯝꯕ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯂꯝꯖꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯈꯜꯂꯨꯔꯒ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯣ ꯀꯝꯗꯧꯕ ꯃꯈꯣꯏ ꯑꯅꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯂꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨꯗ ꯄꯟꯊꯗꯨꯅ ꯀꯕꯣ ꯌꯦꯡꯉꯝꯗꯅ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯕ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟꯅꯤ ꯈꯜꯂꯤꯕ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯕ ꯄꯗꯥꯡꯈꯣꯡ ꯇꯥꯅ ꯅꯨꯄꯤꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯝꯂꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯋꯥꯗꯕ ꯉꯝꯗꯦ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯛꯇ ꯂꯤꯂꯨꯏ ꯆꯪꯂꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯏꯇꯥ ꯂꯩꯔꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯎꯪꯂꯒ ꯂꯩꯔꯤꯗꯨꯅ ꯀꯩꯁꯨ ꯎꯪꯗꯦꯗ ꯑꯗꯨꯒꯤꯔꯥ ꯃꯆꯤ ꯂꯦꯡꯗꯅ ꯃꯤꯅ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯑꯩꯕꯨ ꯎꯪꯕ ꯃꯥꯟꯕ꯭ꯔꯥ ꯎꯪꯉꯤꯗꯨꯃꯛꯇꯗ ꯑꯩꯕꯨ ꯎꯪꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯎꯪꯗꯦꯀꯣ ꯑꯩ ꯎꯪꯕꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯃꯗ ꯅꯠꯇꯦ ꯃꯌꯥꯝ ꯍꯪꯉꯣ ꯉꯁꯥꯏ ꯅꯣꯏꯅ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯆꯧꯕ ꯑꯃ ꯁꯤꯠꯂꯤ ꯄꯥꯠꯂꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ ꯑꯩꯗꯤ ꯁꯤꯜꯂꯝ ꯁꯨꯕꯒ ꯆꯪꯈꯤꯗꯦ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏꯗ ꯄꯜꯂꯝꯒꯅꯤ ꯈꯟꯕꯗ ꯅꯣꯡꯂꯩꯗꯨꯅ ꯐꯈ꯭ꯔꯕꯗ ꯑꯩꯁꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯪꯅꯤꯡꯕꯅ ꯄꯥꯠ ꯇꯥꯅ ꯂꯥꯛꯏ ꯑꯩꯅ ꯏꯂꯦ ꯄꯥꯠꯇ ꯌꯧꯔꯛꯄꯗꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯇꯤ ꯊꯋꯥꯏ ꯋꯥꯏ ꯑꯩꯅ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯎꯍꯧꯕ ꯏꯟ ꯆꯤꯡꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯂꯩ ꯃꯔꯛꯇ ꯍꯤꯗꯨꯒ ꯀꯩꯒ ꯀꯔꯤꯝꯇ ꯑꯀꯤꯕꯁꯨ ꯌꯥꯎꯗꯅ ꯈꯥ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏ ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯛ ꯌꯩꯔꯦ ꯏꯊꯟꯇ ꯃꯣꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ ꯅꯣꯡꯂꯩꯗꯨꯅꯅꯤ ꯏꯇꯥ ꯅꯣꯡꯂꯩꯗꯨꯗ ꯂꯩꯔꯥꯏꯗ ꯍꯣꯟꯖꯟꯒꯦ ꯍꯥꯏꯗ꯭ꯔꯒ ꯍꯣꯟꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯑꯩꯗꯤ ꯍꯤ ꯂꯥꯛꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯁꯥꯁꯦ ꯅꯦ ꯍꯦꯛ ꯇꯥꯗꯦ ꯍꯣꯖꯪꯂꯣꯝꯗ ꯊꯣꯛꯇꯨꯅ ꯅꯣꯏ ꯑꯅꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯅꯣꯡꯃ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯅꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯗ꯭ꯔꯕ ꯈꯣꯏꯅꯧ ꯃꯇꯥꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ ꯏꯅꯣꯠ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯗꯣ
ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯄꯤꯡꯄꯤꯡꯒ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯔꯨꯕ ꯅꯨꯄꯤ ꯑꯃꯅ ꯀꯕꯣ ꯄꯗꯥꯡꯈꯣꯡ ꯇꯥꯅ ꯊꯤꯟꯕꯤꯔꯝꯕꯒꯤ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯊꯕꯥꯛ ꯌꯩꯔꯦ ꯃꯥꯗꯤ ꯃꯥꯂꯪꯄꯥꯟꯁꯦ ꯃꯍꯥꯛꯀꯤ ꯊꯧꯗꯣꯅꯨꯡꯅ ꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯃꯇꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯣꯡꯆꯠ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯃꯁꯥ ꯅꯣꯝꯗꯨꯅ ꯄꯥꯈꯠꯇꯨꯅ ꯀꯧꯏ ꯂꯨꯏꯂꯨꯏꯗꯣ ꯂꯩꯔꯤꯅ꯫ ꯂꯨꯏꯂꯨꯏ, ꯂꯨꯏꯂꯨꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯃꯦ? ꯋꯥ ꯂꯥꯡꯒ ꯑꯝꯇ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯏꯔꯦꯟꯖꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯉꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯉꯥꯡꯅꯤꯡꯉꯥꯏ ꯋꯥꯒ ꯂꯩꯇꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯤ ꯅꯣꯏ ꯑꯅꯤ ꯑꯩ ꯍꯧꯔꯝꯗꯕꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯂꯩꯔꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯂꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯐꯖꯅ ꯍꯥꯏꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯐꯠꯇꯦ꯫ ꯀꯕꯣꯗꯒꯤ ꯍꯦꯟꯇꯣꯛꯇꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯀꯇꯦ ꯂꯩꯕꯥꯛ ꯌꯧꯔꯨꯔꯕꯅꯦꯕ꯫ ꯌꯧꯅꯤꯡꯗꯨꯅ ꯌꯧꯕ ꯅꯠꯇꯦꯕ, ꯑꯉꯥꯎꯕ ꯅꯣꯡꯂꯩꯗꯨꯅꯅꯦ꯫ ꯑꯉꯥꯎꯕ ꯅꯣꯡꯂꯩꯗꯨꯅ ꯃꯔꯝ ꯑꯣꯏ ꯂꯝ ꯀꯣꯏꯕ ꯐꯥꯎꯕꯗꯤ ꯐꯪꯉꯦꯗꯅ꯫ ꯍꯥꯏꯅꯨꯕ ꯑꯗꯨꯃꯥꯏꯅ꯫ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯍꯣ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄꯗꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯧꯋꯣ ꯌꯦꯡꯖꯧꯋꯣ, ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯇꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯊꯧꯔꯥꯡꯒꯤ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀꯨꯝ ꯃꯍꯥꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ꯫ ꯑꯗꯨꯛ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯕꯨ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯇꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯒꯗ꯭ꯔꯥ? ꯊꯥꯖꯔꯣꯏꯗ꯭ꯔꯥ? ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ꯫ ꯅꯣꯡꯂꯩꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯑꯗꯨꯛ ꯊꯥꯞꯂꯕ ꯃꯐꯝꯗꯨꯗ ꯄꯨꯕ ꯍꯧꯅꯗꯦ꯫ ꯄꯨꯁꯨ ꯄꯨꯔꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯁꯦꯟꯕꯤ ꯀꯕꯣꯒꯤ ꯈꯥꯝꯄꯥꯠꯀꯤ ꯃꯐꯝ ꯑꯃꯗ ꯑꯃꯥꯏꯕ ꯆꯣꯡꯂꯩ ꯀꯧꯕ ꯅꯤꯄꯥ ꯑꯃ, ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯕ ꯀꯗꯦꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯇ ꯇꯨꯃꯤꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯨꯗ ꯄꯥꯠꯀꯤꯅ ꯏꯁꯤꯡ ꯑꯃꯗꯤ ꯄꯥꯊꯤ ꯀꯨꯝꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯃꯩꯕꯨꯜꯁꯨ ꯆꯥꯎꯅ ꯊꯥꯜꯂꯤ꯫ ꯆꯠꯅ ꯆꯠꯅ ꯃꯤꯍꯥꯠꯄꯗꯣ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯗ? ꯍꯥꯏ ꯀꯗꯦꯡ, ꯊꯦꯡꯅꯔꯣꯏ꯫ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯀꯩꯗꯧꯕ ꯉꯝꯂꯣꯏ꯫ ꯃꯥꯗꯣ ꯂꯝꯗꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤ꯫ ꯂꯝꯗꯝꯕ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯡꯅꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯁꯤꯡꯅꯔꯛꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯗꯤ ꯃꯤ ꯃꯀꯣꯛ ꯀꯛꯂꯒ ꯍꯥꯠꯂꯤ, ꯂꯨꯈꯥ ꯊꯥꯏ ꯍꯥꯏꯅ ꯇꯥꯏꯗ꯫ ꯃꯗꯨꯅ ꯃꯥꯒꯤ ꯃꯆꯠꯅꯤ꯫ ꯑꯣ, ꯑꯩꯈꯣꯏꯗꯗꯤ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ? ꯅꯪꯅ ꯅꯍꯥꯟꯒꯩ ꯑꯩꯉꯣꯟꯗꯒꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯃꯌꯥꯝꯗꯨꯕꯨ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ? ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯋꯥꯏꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯗꯨꯗ ꯁꯤꯖꯤꯟꯅꯕ ꯇꯥꯕ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯄꯥꯡꯗꯕ ꯇꯧꯅꯨ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯄꯪ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯊꯧ ꯑꯆꯧꯕ ꯑꯃꯒꯤꯅꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯉꯝꯂꯕ ꯏꯕꯥꯅꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯒꯤꯔꯥ? ꯁꯦꯡꯉꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯁꯅꯥ ꯃꯌꯥꯝꯗꯨ ꯐꯪꯉꯗꯤ ꯇꯥꯗ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ꯫ ꯃꯁꯤꯗꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯕ, ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯝꯒꯗꯕ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯀꯥꯟꯅꯗꯕꯗ꯫ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯠꯇꯕꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ? ꯉꯥꯛꯄꯤꯒꯅꯤ ꯇꯥꯗ꯫ ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤ?
ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯕꯁꯦ ꯂꯥꯏꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯈꯪꯉꯣꯏ ꯈꯪꯗꯅꯕ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯂꯪꯖꯥ ꯇꯔꯦꯠꯇꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯂꯥꯏꯔꯦꯂꯥꯅ ꯃꯥꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯉꯝꯂꯣꯏ ꯂꯪꯖꯥ ꯇꯔꯦꯠꯇꯣ ꯇꯠꯅ ꯊꯥꯅꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯂꯪꯖꯥ ꯇꯔꯦꯠꯇꯨꯒ ꯍꯦꯛ ꯇꯠꯅ ꯊꯥꯅꯔꯕ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯂꯥꯏꯔꯦꯂꯥꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯕ ꯂꯣꯏꯔꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯜꯂꯤꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯎꯁ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯌꯥꯔꯦꯁꯦ ꯇꯥꯗ ꯀꯤꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯗ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯉꯨ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡꯗꯧꯅ ꯊꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯅꯤꯡꯂꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯋꯥꯠꯂꯤ ꯅꯨꯄꯤ 12ꯃꯨꯛ ꯂꯣꯟꯒꯦ ꯈꯜꯂꯤꯕꯅꯤ ꯇꯥꯟꯁꯤꯜꯂꯨꯕ ꯃꯍꯩꯁꯤꯡꯁꯦ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯆꯣꯞ ꯃꯄꯥꯟ ꯅꯥꯏꯗꯕꯁꯤꯗꯤ ꯋꯥꯔꯤ ꯁꯥꯕꯕꯨ ꯍꯧꯈ꯭ꯔꯕ ꯉꯥꯡꯕꯕꯨ ꯍꯧꯈ꯭ꯔꯕ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯊꯪ ꯂꯥꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯄꯒꯨꯝ ꯋꯥ ꯑꯃꯗꯒꯤ ꯋꯥ ꯑꯃꯗ ꯂꯥꯝꯁꯤꯟꯗꯨꯅ ꯃꯌꯥꯝ ꯉꯥꯡꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯎꯃꯪꯗꯨꯒꯤ ꯃꯤꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯃ ꯌꯧꯔꯦ ꯃꯐꯝꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯍꯥꯏꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯕ ꯃꯐꯝꯅꯤ ꯇꯂꯥ ꯄꯥꯝꯃꯦ ꯅꯥꯆꯨꯝꯕ ꯀꯌꯥꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯉꯝꯗꯅ ꯃꯅꯤꯡ ꯇꯧꯅ ꯍꯧꯔꯤꯕ ꯎꯖꯥꯎ ꯎꯔꯦꯟ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯐꯝꯅꯤ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯁꯥꯕꯨꯡ ꯂꯥꯎꯏ ꯆꯣꯡꯂꯣꯏ ꯃꯥꯏꯕ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯈꯣꯡ ꯊꯥꯡꯏ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯤꯔꯨꯞꯁꯨ ꯌꯦꯡꯏ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅ ꯃꯐꯝꯗꯨꯗ ꯁꯪꯒꯨ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯏ ꯅꯨꯡꯁꯤꯠꯅꯁꯨ ꯀꯟꯅ ꯁꯤꯠꯄꯒꯤ ꯎꯖꯥꯎ ꯎꯔꯦꯟ ꯆꯤꯡꯒꯤ ꯃꯇꯣꯜꯁꯤꯡꯗꯣ ꯑꯃꯒ ꯊꯦꯡꯅꯕꯗꯧꯅ ꯌꯦꯡꯕꯗ ꯂꯦꯡꯒꯣꯟꯅꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯣ ꯑꯃꯨꯕ ꯐꯤꯖꯪ ꯑꯃꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯐꯤꯖꯪꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯜꯁꯤꯡꯗꯣ ꯂꯣꯠꯄ ꯌꯥꯗꯅ ꯃꯊꯪ ꯃꯊꯤ ꯐꯣꯡꯂꯛꯄ ꯀꯗꯦꯡꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯥꯗꯥ ꯁꯤꯕꯨ ꯂꯝꯕꯤꯅꯤꯌꯦ ꯃꯄꯥꯁꯤ ꯐꯥꯎꯗꯨꯅ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯀꯣꯏꯊꯣꯛꯂꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯆꯣꯡꯂꯩꯅ ꯍꯩ ꯂꯥꯡꯒꯅꯨ ꯄꯥꯡꯗꯕ ꯅꯪꯁꯨ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯅꯤ ꯂꯝꯕꯤ ꯑꯁꯝꯕ ꯅꯥꯀꯣꯏꯅꯕ ꯂꯩꯇꯕꯗꯨꯅꯅꯤ ꯃꯄꯥꯁꯦ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯗꯦꯡꯗꯣ ꯆꯣꯡꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯈꯟꯕꯒ ꯅꯪꯍꯧꯗꯦ ꯎ ꯑꯃ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯁꯥ ꯇꯦꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯏ ꯋꯥꯔꯤꯁꯤꯒꯤ 22ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ